Welcome back, my lovely subscribers, to my channel. After a long time, I'm here for you, and today I'm going to recite with explanation a poem which is entitled as Sintakpurelgi Oiba Ekaikhumnaba. This is the poem which is written by me, and today I'm gonna read it with explanation today. And before I get started to recite this poem, I want to give some ideals about the poem. That is, in this poem, I myself, the poet, and I put here a second person to ask question to him, and I also put a third person here. Here in this poem, second person is the metaphor of society, and first person is the metaphor of the poet, and third persons third person is the metaphor of teachers in the society. And the genre of this poem is, let me see in Manipuri. Sigi aina ngasi pathok chagadoriba saying asigi genre haijaba taragadi akhoi bhapna sagatpa kanagum amada wahang hangba aduga wahang dugi matchu ngasagi hangliba wahang hangliba mi shaktuna adum pijabagi mawngni sayrengsida ado mayam sayengse paba haujarage sayengse pajaba nangi momo nokpa maithung minok tugi marumda leiriba mitsna thamoibu pelhalliba wahai singduna oibrane tasengnamak mado magi mitmangda magi khanba nungsiba miyam khanglagana hena penjaba na tawduna nangi tasengnamak oibrane mado sinbalgi wahaina mabu nomodol pakna thangatpa thamoi bo phawdriba haksangi mafam kayadagi tholakpa nungsibana tasengnamak oibrane mado tungda oijagadaba kanagi mafamda matam sigum marup sabugum utlibra mapan thongi oiba ichelgi kongon gumlaba ekaikhumnabado asengba thawaidugi mafamda tasengnamak marane mado he tawnu tahoide langjabana leitengani tungi tunglamchatta kongon gumlaba ekaikhumnaba adudi lapnarabada mangkhigani ko madubu kawrane tasengnamak ekaikhumnaba ngaikho magi thawai yengo kathokpa thiyo thamoida hana phau khunungsiba mathanata lakjagani ekaikhumnaba mado mafam yenglaga ekaikhumnaba piba thamoi phaudo mado tung koiruye thamoi phauna lakpa ekaikhumnaba adudi thupna leibasu ngame adugane mapan thokna lepasu ngame adubu amaromdadi madumakpu thamoi phawdrabasu mingthol loinaraba mahakto ekaikhumnabam thoktabrane ekaikhumnabam thoktabi natte mingtholna kanagumba amagi misak lepi aduna matangsida hainingi mingthol piba taraiba natte hojik pajagriba sairengsighi wahanthok amadi magi substance summary mayamgi mafamda khudon tamjarake tasengna ngasigi miyoba khunaisida leiriba thamoi sengjaba ojasingi mafamda akoigi mahairoisingna utliba ekaikhumnaba minungsi
oja amadi satra haibadi Sintakpurel amadi mahairoisingi marakta lainariba mari aduga anigi marakta lairiba moral akhoi achum maran amadi lamchatta kairakpadu kitang puthoktu na ijabani oja amagi mafamdagi satra amana haibadi mahairoi amana ओजादुदगी करिगुम्बा कानबा खरा फंगनबगिदमक महाकबु मपान थोंदगी ओइबा मौंग इकाई खुमनबा फजबा वाहैना लैतेंगन ओजाबु कौजबा ओजागा लोइनजबा करिगुम्बा कांदसु ओजागी मतेंग पांगजदुना ओजाद इकाई खुमनबा उटपा खक्तना थमोइ फाउना ओजादुबु इकाई खुमनबदी नत्ते पुमनमक हेक्ता ओइगनी हाइबदी नत्ते ओजा अमबु इकाई खुमनबा हाइबसिदी थमोइ नुंगदा हाना ओजादुबु थमोइ सेंगना नुंसीजगदबनी अदुतदा ओजाबु इकाई खुमनबदुदी मथंदा लाकनी हाइना सैरेंगसिना फोंदोकली सैरेंगी स्टेंजा इसेंदा आथ्रा हंजरके नंगी मोमोन नोकपो माइथोंग मिनोक्तुगी मरुमदा लैरिबा मिट्सना थमोइबु पेलहलिबा वाहैसिंगदुना ओइब्रने तसेंगना मदो ओके सैरेंगसिदा आइना मदो हाइबा वाहै अमकक सिजनै सिसिना अखोइगी मेटाफोर अमनि सिसि ओजाबु इकाई खुमनबा आदि सिंताकपुरेलबु इकाई खुमनबा हाइरिबा पोसक्सी गी मेटाफोर आइना मदोसे थमजबनी तसेंगना सिगी स्टेंजासिदा हल्लिबसिदी अखोइगी ओजा अमु उबदा तराम तरामना नोकपा फजबा वाहै वताना मिंगौजबा वारी वताई सानजबा ओजादुबु तराम तरामना तौबा mahairoisingi matau khaktana ojadubu taseng ikai khumnaba natte masini sida hainingisi aduga ani suba stanza magi mitmangda ta magi khanba nungsiba miyam khanglagan hena penjaba natauduna nangi taseng namak oibrane mado okay in this poem as I said before that the word mado is the metaphor of the respect of the teachers in the society okay sigi ani suba stanza sida hainingi sidana akogi ojabu hek uba mikuptana nungsi na kaujaba momon noksaba aduga ojabu hek magi bitmangdagi lapkhraba matungdana ojabu Sintakpurelbu hek hunduna ngangba mahake matungda backbite tobiba aduna singbado madubu ojadubu tasengna ma ikai khumnaba natteba aduga mimangda mamanabi sing amadi mimangda ojadubu kaujaraga aduga ojadugi mafamda fajaba wahai watai haijeraga mahakna tasengna mak ojadugi mafamda ikai khumnaba utpa natte sini sida phongtokningise maramdi magi mitmangda khaktamak ojaduga chanaba ojadubu ikai khumnaba utlaga magi mitmangdagi lapkhra matungda ojadugi maramda hunduna ngangba suju ojadubu tasengna mak ikai khumnaba natte sini sinbalgi ani ahum suba stanza sinbalgi wahaina mabu nongmudon pakna thangatpa thamoi faudaba haksangi mafam kharadagi thograkpa nungsibana tasengnamak oibrani mado haibadi अखोगी वाहै खक्तनमक ओजादी फै अखोगी ओजासिदी फै छात्र सिंहबु यामना खली ओजागी मिटमांगदा खतम अखोगी वाहैना थागतपदुना ओजाबु तसेंगनमक इकाई खुमनबा नते थमोइ फाउना हाना नुंसिगदबनी अदुगा इकाई खुमनबदुदी मथंदा लाकनी सिनि सिदा फोंदोकनिंगिसि ओके मरी सुबे स्टेंजा तुंगदा ओइजगदबा कनागी मफमदा matam sigum marup sabugum utlibra mapal thungi oiba ichelgi kongkon gumlaba ikai khumnabado asengba thawaidugi mafamda tasengnamak maranin mado okay sigi stanza sida ayangna asengba thawai haijribasi chhatra singbu mahairoi singbu machamakni khanjaba adugumba samajbu sembada chauna saruk yariba ओजासिंगदुबु अहांगना असेंगबा थवाई हाइना मसिदा चांगदमनजै हाइरिबा अदुगुम्बा असेंगबा थवाई सिंगी मफमदुदा हौजिकी मतमगी चनबिगुम
ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯥꯒꯤ ꯇꯨꯡꯗ ꯀꯥꯟꯅꯔꯛꯀꯗꯕ ꯃꯤ ꯑꯣꯏꯔꯗꯤ ꯍꯦꯛ ꯇꯤꯟꯅꯁꯤꯟꯕ ꯍꯦꯛ ꯂꯣꯏꯅꯁꯤꯟꯕ ꯇꯨꯡꯗ ꯃꯇꯦꯡ ꯐꯪꯒꯗꯧꯕ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤ ꯀꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯦꯛꯖꯥꯝꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯦ ꯑꯦꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡ ꯑꯃꯠꯇꯒꯤ ꯑꯣꯏꯔꯦ ꯑꯗꯨꯒꯨꯝꯕ ꯃꯇꯥꯡꯗꯨꯗ ꯀꯥꯟꯅꯕ ꯐꯪꯒꯅꯤꯗꯅ ꯍꯦꯛꯅ ꯑꯩꯈꯣꯏꯅ ꯑꯣꯖꯥꯗꯨꯗ ꯔꯦꯁꯄꯦꯛ ꯇꯧꯁꯟꯕ ꯑꯣꯖꯥꯗꯨꯕꯨ ꯀꯧꯕ ꯑꯣꯖꯥꯒ ꯁꯛꯈꯪꯅꯕ ꯑꯣꯖꯥꯗ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕꯗꯣ ꯇꯁꯦꯡꯅꯃꯛ ꯃꯗꯨꯁꯨ ꯑꯣꯖꯥꯗꯨꯕꯨ ꯇꯁꯦꯡꯅꯃꯛ ꯏꯀꯥꯏ ꯈꯨꯝꯅꯕ ꯅꯠꯇꯦ ꯁꯤꯅꯤ ꯃꯇꯥꯡꯁꯤꯗ ꯐꯣꯡꯗꯣꯛꯏꯁꯤ ꯑꯣꯀꯦ ꯑꯗꯨꯒ 5th ꯁ꯭ꯇꯦꯟꯖꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡꯕꯅ ꯆꯩꯕ ꯍꯧꯔꯛꯂꯕꯅꯤ ꯀꯃꯥꯏꯅ ꯇꯥꯃꯤꯟꯅꯁꯤ ꯇꯧꯅꯨ ꯇꯧꯍꯣꯏꯗꯦ ꯂꯪꯖꯕꯅ ꯂꯩꯇꯦꯡꯒꯅꯤ ꯇꯨꯡꯒꯤ ꯇꯨꯡꯂꯝꯆꯠꯇ ꯀꯣꯡꯒꯣꯟꯒꯨꯝꯂꯕ ꯏꯀꯥꯏ ꯈꯨꯝꯅꯕꯅ ꯑꯗꯨꯗꯤ ꯂꯥꯞꯅꯔꯕꯗ ꯃꯥꯡꯈꯤꯒꯅꯤ ꯃꯗꯨꯕꯨ ꯀꯧꯕ꯭ꯔꯅꯦ ꯇꯁꯦꯡꯅꯃꯛ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯀꯦ ꯁꯤꯒꯤ ꯁ꯭ꯇꯦꯟꯖꯥꯁꯤꯗ ꯍꯥꯏꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯗꯨꯒꯨꯝꯕ ꯑꯣꯖꯥꯗ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯐꯪꯒꯅꯤꯅ ꯑꯣꯖꯥꯗ ꯍꯦꯛꯇ ꯅꯛꯁꯤꯟꯕ ꯇꯨꯡꯒꯤ ꯇꯨꯡꯂꯝꯆꯠꯇ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯈꯤꯇꯪ ꯂꯥꯛꯀꯅꯤꯅ ꯑꯣꯖꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯗꯨꯒꯨꯝꯕ ꯁꯥꯖꯤꯟꯅꯕ ꯏꯀꯥꯏ ꯈꯨꯝꯅꯕꯗꯣ ꯁꯤꯟꯇꯥꯛꯄꯨꯔꯦꯟꯒꯤ ꯃꯐꯝꯗ ꯎꯠꯀꯅꯨ ꯂꯪꯖꯕ ꯊꯣꯛꯀꯅꯤ ꯁꯤꯅꯤ ꯑꯗꯨꯒꯨꯝꯕ ꯊꯃꯣꯏ ꯁꯦꯡꯅ ꯃꯍꯩꯔꯣꯏꯕꯨ ꯁꯦꯝꯂꯤꯕ ꯑꯗꯨꯒꯨꯝꯕ ꯑꯁꯦꯡꯕ ꯊꯋꯥꯏꯗꯨꯒꯤ ꯃꯐꯝꯗ ꯂꯪꯖꯔꯕꯗꯤ ꯇꯨꯡꯗ ꯄꯥꯞꯇꯅ ꯂꯩꯇꯦꯡꯒꯅꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯣꯖꯥꯗꯨꯒꯤ ꯃꯐꯝꯗ ꯂꯪꯖꯒꯅꯨ ꯇꯁꯦꯡꯅꯃꯛ ꯃꯇꯝꯒꯤ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯈꯟꯅ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯕꯁꯨ ꯊꯃꯣꯏ ꯐꯥꯎꯗꯕ ꯊꯃꯣꯏꯗ ꯅꯨꯡꯁꯤꯗꯕ ꯍꯥꯏꯕꯗꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕꯅꯤꯅ ꯑꯗꯨꯝ ꯃꯥꯡꯈꯤꯒꯅꯤ ꯀꯨꯏꯔꯣꯏ ꯑꯣꯖꯥꯗꯨꯒ ꯂꯩꯅꯔꯤꯈꯩꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯀꯅꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯖꯥꯒ ꯍꯦꯛ ꯂꯥꯞꯅꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯗꯨ ꯏꯀꯥꯏ ꯈꯨꯝꯅꯕꯗꯨ ꯃꯥꯡꯈꯤꯒꯅꯤ ꯁꯤꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯁꯩꯔꯦꯡꯕꯅ ꯑꯣꯟꯁꯤꯜꯂꯒ ꯍꯪꯂꯤꯕꯗꯤ ꯑꯣꯖꯥ ꯑꯃꯗ ꯂꯩꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯥꯏꯕꯁꯤꯗꯤ ꯐꯅ ꯎꯅꯗ꯭ꯔꯕꯁꯨ ꯐꯅ ꯂꯥꯞꯅꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯊꯝꯒꯗꯕꯅꯤ ꯅꯛꯅꯔꯤꯉꯩ ꯃꯇꯝ ꯈꯛꯇꯃꯛ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯀꯗꯕ ꯅꯠꯇꯦ ꯑꯣꯖꯥ ꯑꯃꯒ ꯁꯥꯇ꯭ꯔ ꯑꯃꯒ ꯂꯥꯞꯅꯈ꯭ꯔꯕꯁꯨ ꯑꯣꯖꯥꯗꯨꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯗꯨꯗꯤ ꯃꯥꯡꯂꯣꯏꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯖꯥꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯐꯥꯎꯅ ꯅꯨꯡꯁꯤꯕ ꯆꯪꯉꯤ ꯁꯤꯅꯤ ꯁꯩꯔꯦꯡꯕꯒꯤ 6th ꯁ꯭ꯇꯦꯟꯖꯥ ꯌꯦꯡꯕꯤꯁꯤ ꯉꯁꯥꯏꯒꯤ ꯀꯔꯝꯕ ꯑꯣꯖꯥ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯒꯗꯒꯦ ꯍꯥꯏꯕꯁꯤ ꯁꯤꯗ ꯄꯤꯔꯛꯑꯅꯤ ꯁꯩꯔꯦꯡꯕꯒꯤ ꯃꯇꯤ ꯃꯥꯒꯤ ꯊꯧꯒꯥꯏ ꯌꯦꯡꯉꯣ ꯀꯠꯊꯣꯛꯄ ꯊꯤꯌꯣ ꯊꯃꯣꯏꯗ ꯍꯥꯟꯅ ꯐꯥꯎꯈꯣ ꯅꯨꯡꯁꯤꯕ ꯃꯊꯟꯇ ꯂꯥꯛꯆꯒꯅꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯗꯣ ꯃꯐꯝ ꯌꯦꯡꯂꯒ ꯏꯀꯥꯏ ꯈꯨꯝꯅꯕ ꯄꯤꯕ ꯊꯃꯣꯏ ꯐꯥꯎꯗꯕ ꯃꯗꯣ ꯇꯨꯡ ꯀꯣꯏꯔꯣꯏ ꯑꯣꯀꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤ ꯉꯁꯥꯏꯒꯤ ꯁꯤꯟꯇꯥꯛꯄꯨꯔꯦꯜꯗꯨꯅ ꯇꯧꯖꯔꯤꯕ ꯃꯥꯒꯤ ꯊꯕꯛ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯅꯨꯡꯁꯤꯖꯕ ꯁꯃꯥꯖꯗ ꯀꯠꯊꯣꯛꯄ ꯁꯃꯥꯖꯄꯨ ꯁꯦꯝꯕꯗ ꯃꯥꯅ ꯌꯥꯔꯤꯕ ꯊꯧꯒꯥꯏ ꯌꯦꯡꯉꯣ ꯑꯣꯖꯥꯗꯨꯅ ꯃꯥꯒꯤ ꯁꯤꯟꯐꯝꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯀꯠꯊꯣꯛꯆꯕ ꯍꯥꯏꯕꯗꯨ ꯌꯦꯡꯈꯣ ꯑꯗꯨ ꯄꯨꯝꯅꯃꯛꯇꯨ ꯌꯦꯡꯂꯀꯥꯟꯗ ꯑꯣꯖꯥꯗꯨꯕꯨ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯋꯣ ꯑꯣꯖꯥꯗꯨꯕꯨ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯕꯗꯤ ꯃꯊꯟꯇ ꯑꯣꯖꯥꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯕ ꯄꯣꯛꯂꯛꯀꯅꯤ ꯅꯨꯡꯁꯤꯕ ꯐꯥꯎꯗꯅ ꯍꯥꯟꯅ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯈꯣ ꯑꯗꯨ ꯈꯜꯂꯕꯗꯤ ꯑꯗꯨꯒꯨꯝꯕ ꯏꯀꯥꯏ ꯈꯨꯝꯅꯕꯗꯨꯗꯤ ꯇꯨꯡ ꯀꯣꯏꯔꯣꯏ ꯍꯥꯏꯅ ꯁꯩꯔꯦꯡꯕꯅ ꯍꯥꯏꯔꯛꯏ ꯊꯃꯣꯏ ꯐꯥꯎꯅ ꯂꯥꯛꯄ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯗꯨꯗꯤ ꯊꯨꯞꯅ ꯂꯩꯕꯁꯨ ꯉꯝꯃꯤ ꯃꯄꯥꯟ ꯊꯣꯛꯅ ꯂꯦꯞꯄꯁꯨ ꯉꯝꯃꯤ ꯑꯣꯀꯦ ꯁꯤꯗ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯒ ꯄꯣꯛꯂꯛꯄ ꯏꯀꯥꯏ ꯈꯨꯝꯅꯕꯗꯨꯗꯤ ꯊꯃꯣꯏꯗ ꯃꯊꯟꯇ ꯂꯩꯕꯁꯨ ꯉꯝꯃꯤ ꯑꯗꯨꯒ ꯃꯤꯌꯥꯝ ꯊꯣꯛꯅ ꯑꯣꯖꯥꯗꯨꯕꯨ ꯅꯨꯡꯁꯤꯖꯕꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯠꯄꯁꯨ ꯉꯝꯃꯤ ꯁꯤꯅꯤ ꯃꯈꯥ ꯌꯦꯡꯃꯤꯟꯅꯁꯤ ꯁꯩꯔꯦꯡꯕꯒꯤ ꯑꯔꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯤ ꯈꯤꯇꯪ ꯀꯟꯇ꯭ꯔꯥꯗꯤꯀꯦꯜ ꯑꯣꯏꯖꯕ ꯑꯗꯨꯒ ꯁꯣꯁꯥꯏꯇꯤꯗ ꯆꯥꯎꯅ ꯌꯥꯝꯅ ꯋꯥꯍꯪ ꯍꯪꯕ ꯀꯩꯅꯣ ꯑꯃꯅꯤ ꯇꯥꯡꯀꯛ ꯑꯃꯅꯤ ꯌꯦꯡꯃꯤꯟꯅꯁꯤ ꯃꯗꯨꯃꯛꯄꯨ ꯊꯃꯣꯏ ꯐꯥꯎꯗ꯭ꯔꯕꯁꯨ ꯃꯤꯡꯊꯣꯜ ꯂꯣꯏꯅꯔꯕ ꯃꯍꯥꯛꯇꯣ ꯏꯀꯥꯏ ꯈꯨꯝꯅꯕꯝ ꯊꯣꯛꯇꯕ ꯅꯠꯇꯦ ꯃꯤꯡꯊꯣꯜꯅ ꯀꯅꯥꯒꯨꯝꯕꯒꯤ ꯃꯁꯛ ꯂꯦꯞꯄꯤ ꯑꯁꯤꯗꯒꯤ ꯍꯥꯏꯅꯤꯡꯉꯤ ꯃꯤꯡꯊꯣꯜ ꯄꯤꯕ ꯑꯔꯥꯏꯕ ꯅꯠꯇꯦ ꯑꯣꯀꯦ ꯁꯤꯒꯤ ꯃꯇꯦꯛꯁꯤꯗ ꯁꯩꯔꯦꯡꯕꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯣꯖꯥꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯑꯣꯖꯥ ꯑꯃꯒꯤ ꯃꯤꯡꯊꯣꯟꯕꯨ ꯐꯪꯂꯕ ꯀꯅꯥꯒꯨꯝꯕ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤꯗꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯣꯖꯥ ꯑꯣꯏꯕ ꯅꯠꯇꯕ ꯇꯧꯕꯗꯃꯛꯄꯨ ꯑꯣꯖꯥ ꯍꯥꯏꯕ ꯃꯤꯡꯊꯣꯟ ꯐꯪꯂꯕ ꯃꯍꯥꯛꯇꯨꯗꯤ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯐꯥꯎꯅ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯃꯍꯥꯛꯄꯨꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤꯅꯤ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯁꯛ ꯃꯇꯧ ꯃꯒꯨꯟ ꯍꯥꯏꯕꯁꯦ ꯃꯍꯥꯛꯀꯤ ꯃꯤꯡꯊꯣꯟꯅ ꯂꯦꯞꯄꯤ ꯑꯗꯨꯅ
ꯃꯤꯡꯊꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯕꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯣꯖꯥ ꯍꯥꯏꯕ ꯃꯤꯡꯊꯣꯟ ꯐꯪꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯊꯣꯛꯏ ꯍꯥꯏꯕꯁꯤꯅꯤ ꯁꯩꯔꯦꯡꯕꯅ ꯍꯥꯏꯔꯤꯕꯁꯤ ꯃꯔꯝꯗꯤ ꯃꯤꯡꯊꯣꯜ ꯑꯃ ꯐꯪꯖꯔꯕꯅꯤꯅ ꯑꯗ ꯑꯃꯨꯛ ꯁꯩꯔꯦꯡꯕꯅ ꯑꯃꯨꯛ ꯁꯣꯁꯥꯏꯇꯤꯗ ꯄꯤꯔꯝꯂꯤꯕ ꯄꯥꯎꯖꯦꯜꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯎꯄꯥꯙꯤ ꯑꯦꯟꯇꯥꯏꯇꯜ ꯃꯤꯡꯊꯣꯜ ꯄꯤꯕ ꯃꯇꯝꯗ ꯇꯔꯥꯏ ꯇꯔꯥꯏꯅ ꯄꯤꯒꯨꯝꯁꯤ ꯃꯤꯡꯊꯣꯜ ꯑꯃ ꯍꯥꯏꯕꯁꯤꯅ ꯃꯤ ꯑꯃꯒꯤ ꯃꯒꯨꯟ ꯂꯦꯞꯄꯤ ꯑꯗꯨꯅ ꯃꯤ ꯑꯃꯒꯤ ꯃꯒꯨꯟ ꯂꯦꯞꯀꯗꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯡꯊꯣꯟꯗꯨꯗꯤ ꯇꯔꯥꯏ ꯇꯔꯥꯏꯅ ꯄꯤꯔꯣꯏꯁꯤ ꯈꯜꯂꯒ ꯅꯩꯅꯔꯒ ꯃꯨꯟꯅ ꯄꯤꯁꯤ ꯁꯤꯅꯤ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯣꯀꯦ ꯁꯤꯗꯩꯁꯤꯗ ꯁꯩꯔꯦꯡ ꯂꯣꯏꯖꯔꯦ ꯁꯩꯔꯦꯡꯁꯤꯒꯤ ꯇꯁꯦꯡꯕ ꯃꯦꯟ ꯊꯤꯝꯗꯤ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯖꯥꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯐꯥꯎꯅ ꯍꯥꯟꯅ ꯅꯨꯡꯁꯤꯒꯗꯕꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯔꯕꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯥꯏꯕꯁꯤ ꯃꯊꯟꯇꯅ ꯂꯥꯛꯀꯅꯤ ꯁꯤꯅꯤ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯒꯤ ꯃꯦꯟ ꯊꯤꯝꯁꯤ ꯏꯟ ꯑꯦꯚ꯭ꯔꯤ ꯔꯦꯁꯄꯦꯛ ꯑꯣꯐ ꯂꯥꯏꯐꯇ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯔꯤꯕ ꯃꯤꯁꯛꯇꯣ ꯃꯊꯟꯇ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯕ ꯐꯥꯎꯔꯛꯀꯅꯤ ꯁꯤꯅꯤ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯕ ꯐꯥꯎꯗ꯭ꯔꯕ ꯅꯨꯡꯁꯤꯕꯗꯣ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯒꯦ ꯍꯥꯏꯔꯕꯗꯤ ꯔꯦꯁꯄꯦꯛ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯊꯃꯣꯏ ꯐꯥꯎꯅ ꯍꯥꯟꯅ ꯅꯨꯡꯁꯤꯒꯗꯕꯅꯤ ꯊꯃꯣꯏ ꯐꯥꯎꯅ ꯅꯨꯡꯁꯤꯔꯕ ꯃꯍꯥꯛ ꯑꯗꯣ ꯃꯊꯟꯇ ꯊꯃꯣꯏꯅ ꯑꯩꯈꯣꯏꯗ ꯔꯦꯁꯄꯦꯛ ꯇꯧꯅꯤꯡꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯕꯒꯤ ꯏꯍꯨꯜ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯊꯤꯝꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯣꯖꯥ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊꯧ ꯇꯥꯏ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯅꯤꯡꯂꯒꯗꯤ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯀꯗꯕꯅꯤ ꯇꯧꯕꯗꯃꯛꯄꯨ ꯑꯗꯨꯒꯨꯝꯕ ꯏꯀꯥꯏ ꯈꯨꯝꯅꯕꯗꯣ ꯊꯃꯣꯏ ꯐꯥꯎꯅ ꯑꯣꯖꯥꯗꯨꯕꯨ ꯅꯨꯡꯁꯤꯔꯕ ꯇꯨꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯀꯗꯕꯅꯤ ꯑꯗꯨ ꯅꯠꯇꯗꯅ ꯃꯄꯥꯜ ꯊꯣꯡꯒꯤ ꯑꯣꯏꯕ ꯋꯥꯍꯩꯒꯤ ꯑꯣꯏꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯇꯦꯡꯒꯤ ꯑꯣꯏꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯤꯃꯥꯡꯗꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯇꯧꯗꯨꯗꯤ ꯇꯨꯡ ꯀꯣꯏꯔꯣꯏ ꯑꯣꯖꯥꯗꯨꯒ ꯂꯥꯞꯅꯈ꯭ꯔꯕ ꯀꯥꯟꯗ ꯈꯛꯇ ꯃꯥꯡꯒꯅꯤ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯇꯁꯦꯡꯅꯃꯛ ꯄꯥꯞ ꯄꯨꯒꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯁꯩꯔꯦꯡꯁꯤꯅ ꯐꯣꯡꯗꯣꯛꯄꯅꯤ ꯉꯁꯤꯒꯤꯗꯤ ꯁꯩꯔꯦꯡ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯑꯩꯒꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯂꯣꯏꯕ ꯇꯥꯕꯤꯕꯒꯤꯗꯃꯛ